Miyangi Aifana Tabak Pangtokpada Board Ki Khudongchaba Kaidongda Louroi Haina Lamlai SC MLA Khongban Tabam Ibomcha Fongdokre Wafamasi Sabungkhok Kunoda Nauna Sagadaba Community Hall ama Urep Uyung Tambagi Thorom the Mahana Fongdokibane Thoromaduga Mari Lenana MLA Khongban Tabam Ibomcha Hai Sabungkhok Kunogi Kunja Singya Pambagi Matungina Community Hall ama Sana Bathorang Paikhatpane Masi ACSC MLA Amoina Pangthokpham Thokpa Thabakni Kanagumba Kharana Vote ki Khudongchaba launaba community hall asi sabani haina pauthokpa yawi masi yamna laibak thibane miyamgi yaifanaba thabak pangthokpada vote ki Khudongchaba kaidongda Louroi MLA ama oina miyamgi awabada saruk yaduna lakpane makhadana su miyamgi awabada saruk yaduna miyamgi yaifanaba thabak angamba thakta pangthokane lamdam asida tangdu laitaba purakna ba lengakna angamba thakta hotnari miyamna su lamdam asida tangdu laitaba purakna ba puna hotnaminasi haina Mahangna Makata Ki, Thormaduda Telo Chana Saizang GP Chairperson W. Herozit Amadi Savungko Kunogi Kunja Singsu Sharukya Ki. Onjanaga Kana Lady Shurpudi, Hazapazana Haineraga, the way of Kartahubuna, Haruidra Mayami Kanaruidra. Maya Maina Sida Community Holama, Harasu, Panea Monarasu, Sango Kuno Luenamo, I want the vote bureau is there, don't zoom later the one. Esu Piro. Koisu hangi abad. Ado aini kesu waru ni ngai lagi abad. Kedo wei waru den. Akoi miyang itu hok taunin sung thoram. Miyang itu hok taunin sung thoram. Akoi na mayam na sakti sini bire. Akoi ki sakti sini community holam saraga. Akoi sida communista pamjaba JDU ki pamjaba laido. Noi vote pi dia de. Noi vote pi dresi sarwa ya se. Haibum thoke na kan bami ne wai di.